Highway runners Khangabok na Sinba Miles of Pride Haina Mingthonba second men's open 16 kilometer run 2025 ngasi THOUBAL district ki Khangabok ka LEIBA TAM ground da PANGTHOKHRE aikhoi mayai kaba nisadagi lapthoksi haiba pandamda PANGTHOKLIBA Miles of Pride run adu Khangabok tagi social worker Thokchum Zadumanina Kakching district ki Sora Chinglak tagi lamthaki loinana Khangabok ta LEIBA SP office THOUBAL gi mayok nabada LEIBA TAM ground da lamthungpham oikibaga loinana makok mathang tarakhraba amadi lamthungpham yorakraba lamjeloi singda manamatum singsu yenthoki ngasigi lamjeloi changmaromna saruk yaduna pangthokiba Miles of Pride Haina Mingthonba second men's open 16 kilometer run 2025 aduda Lilong Haureibi Turel Ahan Bidegi KS Javed Hisena Ahanba Leifrakpam Awang Leikai Degi Mutum Mukta Singna Ani Shuba Amadi Haidok Partu Litan Degi KS Atom Zitna Ahum Suba Taki Aduga Waiton Mamang Leikai Degi Yumnam Arjit Aduga Yairi Pok Laimanai Degi MD Rasis Khana Mari Suba Amasung Manga Suba Taki Lamtungpham Yoroklaba Matung pangthokiba mapung oiba thoramda social worker Thokchom Jadumanina athoiba mitung SP THOUBAL Manos Pravakar MIPS na thoram mapu amadi YK College Wangjing ki principal Dr KS Jugindro amasung MYC Club Khangabok Awang Lekai ki secretary Thokchom Delip Singh na akhanaba mitung oina saruk yaki